Ma'am, sugar test taurase. Fasting gini ko ay gisa ma'am kem chadri ay mithi water budi thae. Khara da su handa biramba ina ga strips to lak ta bai. Oh. $167. Hantare ko ma'am sini ko. Ay amok maning no wala ke camera se. 167 ma'am mamangi do 216 ne ba ko do 167 da hantharame ko ma'am aduna sini ma'am guli sungcha cha dana tawba pot ne ba ise yam nungai ma'am ngasidi sugar su phanam hantharame 167 kai se phanam normal la ka dur bani aduna ina haibadu ma'am sungsoi soi dana ai gi diet plan sibu follow tawbiyo sungsoi soi dana phani ko sini ma'am yam nungai ngasidi loire ma'am breakfast semage sing saure tolage ai kam tong sem bani adu ngasi de mo ai gi coffee je thak toine bako hojik se pung 12 ta dore dana 11:41 tare adu ma'am 12 da gi intermittent fasting gi matam loire 16 hours ki adu loira bani na ai do ngasi di champut torbo champut khara phutle aduga kaino hojik gi coffee je sem ge tawbani ngasi na mo smaina hand blender na oina smaina sema age ma'am adai coffee khara hapjarage si coffee si ma hape ko aduga gi si su hapadoini ma'am intermittent fasting tawbiyo yam phabani ana gi si yare sina si yare ko to ma'am ai ja amul gi ni ko sim bojoin season biyo dalda adu da do season biyo no ma'am si ising ja hana ko yam da bida hana mana haibiro dum chamas na ola su yai dugi utpani lai na ngarang blender lai taba khota ba taw budo dugi ko ado yari ma'am sini ko dum payo ai je khoi ma se video je se su pai ta ba ai thanda khut to ma tang nam ba chu ta ba du na ni sida du si ai ja laga yari khai biro yar se ni pai ado sini ma'am kano se bullet coffee do ko chama nei da dum ado pung se smana 11:44 tare ado aina haidi barota ringa das mai sem do ni do kitang su haidi yam sara su thakpa do wai dana do kitang ingtharaga sum thakna ba ai sem ba sa ba loishalle barota ra chap chan cha na ba myam ai breakfast na ai bu ngai do na lai re minute pa ba ngai ba si do re ba 11:56 yare pung baro chap chan cha do ni myam ai breakfast ngasi gidi cha tho again. Hello everyone, ma'am bu kurumjari. Ado ma'am ko ai do sugar fasting do test taure ai yam hantharame ai yam harawe ai khangde yam harawe 11:57 tare 11:57 tare baro chap chan cha doine ma'am ko haidi yam discipline lai se ba haidi intermittent fasting se yam kana bani weight loss to bugi ko aduga aigi breakfast na ising ai rabani ma'am ai ngasi disi champut torbo champut ne cham na sumaina tawre aduga bullet coffee siga do ngarang aina bullet coffee thakpoda ai pukti thangat leba haidi magi ghee do yawbani na ko si se healthy fats ni dana ma'am aduna weight loss tawning ba singna kaino ghee bo no akoina yang kang ninga ga ghee cha da ba se khan gano ba si yam thina phaba weight loss ta number 1 ne ba ko ado isana fazana si dum thao si charo adum weight loss thuna tawrani ko intermittent fasting zoom
ꯑꯗꯨꯃꯁꯨ ꯍꯥꯞꯆꯜꯂꯣ ꯑꯗꯨꯝ ꯏꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯋꯦꯠ ꯂꯣꯁ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯋꯦꯠ ꯂꯣꯁꯁꯦ ꯑꯩꯁꯦ KG 55 ꯂꯩꯕꯗꯣ ꯑꯩ 54ꯗꯤ ꯂꯩꯔꯦꯕꯀꯣ KG ꯑꯃꯗꯤ ꯍꯟꯊꯔꯦ ꯑꯗꯣ ꯑꯩ 50ꯗ ꯂꯩꯇꯕ ꯌꯥꯗꯦꯕꯀꯣ ꯑꯩꯒꯤ ꯍꯥꯏꯠꯁꯤꯒ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩ ꯋꯦꯠ ꯂꯣꯁ ꯈꯔ ꯊꯨꯅ ꯇꯧꯒꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ KG 3 ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯃꯥꯏꯅ ꯍꯟꯊꯍꯟꯁꯤꯔꯥ ꯇꯧꯕꯅꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯁꯤ ꯊꯛꯄꯁꯦ ꯌꯥꯝ ꯏꯁꯥꯗ ꯊꯟꯒꯠꯂꯒ ꯑꯇꯩ ꯑꯇꯣꯞꯄ ꯆꯥꯅꯤꯡꯍꯟꯗꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯁꯤ ꯆꯥꯔ ꯃꯇꯨꯡꯗ ꯑꯩꯗꯣ ꯀꯨꯏꯅ ꯆꯥꯔꯨꯗꯕꯒꯤ ꯌꯥꯝ ꯆꯥꯅꯤꯡꯗꯧ ꯃꯥꯟꯕꯅꯦꯕꯀꯣ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯒ ꯍꯥꯏꯔꯒ ꯌꯥꯝ ꯂꯥꯝꯕ ꯐꯥꯎꯕꯅꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯍꯩꯅꯔꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯆꯤꯌꯥ ꯁꯤꯗꯁꯦ ꯑꯩꯅ ꯂꯟꯆ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯛꯇꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤ ꯂꯤꯇꯔ ꯑꯃꯅꯤ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯑꯩꯅ ꯆꯝꯄ꯭ꯔꯥ ꯑꯃꯒ ꯐꯖꯅ ꯁꯨꯝꯖꯜꯂꯦꯕꯀꯣ ꯅꯨꯡꯗꯥꯡ ꯇꯤꯡꯕꯗ ꯁꯨꯝꯃꯝꯗ꯭ꯔꯁꯨ ꯍꯌꯦꯡ ꯊꯛꯑꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯊꯝꯃꯕꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯁꯦ ꯂꯣꯏꯔꯒ ꯄꯤꯄꯥ ꯄꯤꯌꯥ ꯇꯧꯔꯒ ꯂꯟꯆ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯣꯏꯁꯟꯒꯗꯣꯏꯅꯤ ꯑꯩ ꯑꯗꯨꯅ ꯑꯗꯨꯝ ꯀꯩ ꯕ꯭ꯔꯦꯛꯐꯥꯁꯠꯁꯦ ꯌꯥꯝꯖꯗ ꯇꯥꯔꯒꯁꯨꯀꯣ ꯆꯤꯌꯥ ꯁꯤꯗꯁꯤꯅ ꯑꯗꯨꯝ ꯄꯨꯛꯇꯣ ꯊꯟꯒꯠꯍꯜꯂꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯗꯣ ꯏꯊꯟ ꯊꯟꯅ ꯂꯩꯍꯟꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯊꯛꯄꯤꯌꯣ ꯆꯥꯕꯤꯌꯣ ꯑꯩ ꯁꯨꯒꯔꯁꯨ ꯍꯟꯊꯔꯤꯗꯨꯅꯤꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯃꯌꯥꯡ ꯃꯁꯥꯒꯤ ꯀꯪꯉꯕ ꯗꯥꯏꯕꯤꯇꯤꯁ ꯅꯥꯔꯒꯀꯣ ꯃꯁꯥ ꯁꯨꯝꯖꯜꯂꯛꯑꯕ ꯀꯪꯉꯕꯅꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯗꯨꯝ ꯆꯥꯁꯜꯂꯣꯕꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗ ꯑꯗꯨꯝ ꯌꯦꯔꯨꯝ ꯍꯥꯞꯆꯜꯂꯨ ꯑꯗꯩ ꯅꯠꯇ꯭ꯔꯒꯅ ꯕꯦꯁꯟ ꯆꯤꯂꯥ ꯍꯥꯞꯆꯜꯂꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯐꯨꯜꯗ ꯆꯥꯊꯣꯛꯑꯣꯕꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯑꯩꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯛꯁꯨ ꯑꯗꯨꯝ ꯊꯟꯕꯅꯤꯅ ꯁꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯁꯟꯕꯗꯣ ꯃꯍꯤ ꯃꯅꯥꯏ ꯉꯥꯛꯇ ꯊꯛꯑꯕꯅꯤ나 ꯑꯗꯨꯝ ꯍꯩꯅꯕꯗꯒꯤ ꯑꯩ ꯁꯤꯈꯛ ꯆꯥꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯌꯥꯡ ꯀꯪꯕ ꯃꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯋꯦꯠ ꯂꯣꯁ ꯊꯨꯅ ꯇꯧꯅꯤꯡꯉꯒ ꯑꯗꯨꯝ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜꯗ ꯌꯥꯝ ꯊꯨꯅ ꯗꯥꯏꯕꯦꯇꯤꯁ ꯌꯥꯝ ꯋꯥꯡꯕ ꯃꯤ ꯊꯨꯅ ꯀꯟꯇ꯭ꯔꯣꯜ ꯂꯥꯛꯅꯤꯡ ꯇꯥꯔꯒꯗꯤ ꯅꯣꯔꯃꯦꯜ ꯂꯥꯛꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯅ ꯆꯥꯔꯤꯕ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯑꯣꯞꯁꯟꯕꯨꯗꯤ ꯑꯩꯅ ꯃꯌꯥꯝ ꯍꯥꯞꯈ꯭ꯔꯦꯗꯅ ꯀꯔꯠꯀ ꯑꯣꯏꯔꯣ ꯁꯪꯒꯣꯝꯒ ꯑꯣꯏꯔꯣ ꯃꯈꯟ ꯃꯈꯟ ꯆꯥꯕꯤꯌꯨ ꯊꯛꯄꯤꯌꯨꯅꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯥꯡꯉꯦ ꯑꯗꯣ ꯕꯥꯔꯣꯁꯨ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯃꯌꯥꯝ ꯕꯥꯔꯣꯁꯦ ꯄꯨꯡ ꯕꯥꯔꯣ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯌꯥꯝ ꯁꯨꯃꯥꯏꯅ ꯊꯛꯄ ꯆꯥꯕꯁꯦ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯇꯧꯕꯤꯌꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯟꯊꯅꯤ ꯐꯅꯤ ꯑꯩ ꯉꯁꯤꯗꯣ ꯈꯪꯗꯦ ꯌꯥꯝꯁꯨ ꯍꯔꯥꯎꯏ ꯅꯨꯡꯉꯥꯏ ꯁꯨꯒꯔꯒ ꯍꯟꯊꯔꯝꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯟꯕꯤꯔꯣꯕꯀꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯆꯥꯔ ꯊꯛꯑꯒꯕꯨ ꯀꯩꯗꯧꯕꯩ ꯐꯔꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯩ ꯒꯨꯂꯤ ꯁꯨꯡꯆꯥ ꯆꯥꯗꯦꯀꯣ ꯒꯨꯂꯤ ꯁꯨꯡꯆꯥ ꯆꯥꯗꯕꯤꯗꯅꯦ ꯑꯩꯅ ꯍꯟꯊꯩꯁꯦ ꯑꯗꯣ ꯁꯨꯒꯔ ꯌꯥꯝ ꯋꯥꯡꯕ ꯃꯤꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯁꯨꯒꯔ ꯌꯥꯝ ꯋꯥꯡꯕ ꯃꯤꯅ ꯒꯨꯂꯤ ꯆꯥꯔꯒ ꯍꯥꯟꯅ ꯇꯝ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯒꯨꯂꯤ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯗꯥꯏꯠꯁꯤꯃ ꯐꯣꯂꯣ ꯇꯧ ꯇꯥꯔꯒꯗꯤ ꯁꯨꯒꯔꯗꯣ ꯑꯗꯨꯝ ꯒꯨꯂꯤ ꯆꯥꯔꯒ ꯑꯩꯒꯤꯁꯦ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ 1 ꯋꯤꯛꯇ ꯈꯪꯗꯦ ꯑꯣꯔ 5 daysꯇ ꯈꯪꯗꯦ ꯇꯦꯁ ꯑꯗꯨꯝ ꯇꯧꯊꯣꯛꯄꯤꯌꯣ ꯀꯩꯒꯤꯅꯣꯗ ꯁꯨꯒꯔꯁꯦ ꯖꯕ ꯂꯥꯎꯍꯟꯕꯅꯦꯕꯀꯣ ꯑꯩꯒꯤ ꯗꯥꯏꯠꯁꯦ ꯐꯣꯂꯣ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯒꯨꯂꯤ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯝ ꯇꯞꯅ ꯌꯥꯔꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯩ ꯀꯩꯅꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯕ ꯃꯤꯅꯁꯨꯀꯣ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯔꯁꯦ ꯑꯗ ꯁꯤꯅ ꯀꯩꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯁꯤꯒ ꯍꯣꯔꯦꯟ ꯂꯟꯆ ꯆꯥꯗ꯭ꯔꯤꯐꯥꯎꯗ ꯑꯗꯨꯝ ꯊꯟꯗ꯭ꯔꯣꯕꯅꯦ ꯂꯟꯆꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯕꯥꯔꯣꯗ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯡ 2ꯃꯨꯛ ꯂꯩ ꯃꯅꯨꯡꯗꯣ ꯑꯗ ꯃꯍꯤ ꯃꯅꯥꯏꯗ ꯊꯛꯑꯒ ꯑꯗꯨꯝ ꯄꯨꯡ 2 ꯒꯦꯞꯀꯨꯝꯕꯗꯤ ꯂꯩꯍꯟꯒꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯟꯆ ꯈꯔ ꯆꯥꯔꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨ ꯆꯥꯁꯜꯂꯕꯅꯤꯅ ꯑꯃꯨꯛ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯇꯣ ꯀꯥ ꯍꯦꯟꯅ ꯆꯥꯅꯤꯡꯉꯔꯣꯏ ꯑꯗꯨꯝ ꯆꯅꯥꯒꯨꯝꯕ ꯉꯧꯊꯣꯛꯑ ꯊꯝꯕ ꯑꯣꯔ ꯑꯗꯨꯝꯕ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯨꯒ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯀꯦꯔꯥ ꯄꯨꯛ ꯂꯥꯝꯃꯛꯑꯁꯨꯀꯣ ꯌꯥꯝ ꯄꯨꯛ ꯃꯁꯥꯒꯤ ꯌꯥꯝ ꯆꯥꯖꯕ ꯃꯤꯁꯨ ꯂꯩꯗꯅ ꯑꯗꯨꯅ ꯄꯨꯛ ꯂꯥꯝꯃꯛ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯒ꯭ꯔꯤꯟ ꯇꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯛꯑꯣꯕꯀꯣ ꯑꯗꯣ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯅꯗꯤ ꯁꯤ ꯕꯨꯂꯦꯠ ꯀꯣꯐꯤꯁꯤꯗꯤ ꯐꯖꯅ ꯄꯨꯛ ꯊꯥꯡꯒꯠꯂꯒ ꯑꯇꯩ ꯑꯇꯣꯞꯄ ꯆꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯛꯄꯤꯌꯣ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯨꯝꯃꯦ ꯍꯧꯒꯠꯂꯛꯄꯒ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯃꯤꯊꯤꯗꯤ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯨꯅꯤ ꯃꯤꯊꯤꯗꯤ ꯑꯗꯨꯝ ꯊꯛꯑꯦꯕꯀꯣ ꯃꯤꯊꯤ ꯊꯛꯏ ꯑꯗꯨꯏ ꯃꯇꯨꯡꯗ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯂꯤꯇꯔ ꯑꯃ ꯊꯛꯄ ꯂꯣꯏꯈ꯭ꯔꯦ ꯊꯕꯤ ꯀꯩꯀꯥ ꯍꯥꯞꯄꯗꯣ ꯑꯗꯣ ꯊꯕꯤ ꯆꯝꯄ꯭ꯔꯥ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯤꯟꯠꯀꯨꯝꯕ ꯅꯨꯡꯁꯤꯗꯥꯛꯀꯨꯝꯕ ꯍꯥꯞꯄ ꯁꯤꯡꯒꯨꯝꯕ ꯍꯥꯞꯄ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯁꯝꯃꯔꯅꯤꯅ ꯌꯥꯝ ꯁꯥꯕꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯅꯝ ꯅꯨꯡꯊꯤꯟ ꯇꯥꯜꯂꯛ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯗ ꯑꯗꯨꯝ ꯃꯅꯝ ꯈꯤꯇꯪ ꯄꯨꯝꯂꯤꯒꯤ ꯃꯅꯝ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯆꯦꯜꯂꯛꯄ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣꯗ ꯃꯣꯔꯅꯤꯡꯗ ꯂꯣꯏꯁꯟꯕꯤꯌꯣꯕ ꯑꯗꯨꯒꯤ 1 ꯂꯤꯇꯔꯗꯣꯀꯣ ꯑꯩꯗꯤ ꯂꯣꯏꯈ꯭ꯔꯦꯕ ꯉꯁꯥꯏꯅ ꯃꯤꯊꯤ ꯋꯥꯇꯔꯗꯣ ꯊꯛꯑꯒ ꯃꯤꯅꯤꯠ 10 ꯑꯃ 30 ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯑꯣꯏꯁꯨ ꯄꯤꯄꯥ
ꯊꯛꯇꯣꯛꯑꯒ ꯑꯗꯨꯝ ꯍꯥꯟꯅ ꯂꯣꯏꯁꯟꯕꯤꯌꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ intermittent fasting ꯇꯧꯗ꯭ꯔ ꯇꯥꯔꯒꯁꯨ breakfast ꯃꯃꯥꯡꯗ ꯂꯣꯏꯁꯟꯅꯕ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯇꯥꯔꯦ chia seeds ꯀꯤ ꯑꯣꯏꯒꯦꯔꯥ flax seeds ꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝꯕ ꯁꯦꯝꯕ detox waterꯗꯣ ꯑꯗꯨꯅ day time ꯊꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯊꯕꯤꯒ ꯑꯗꯩ ꯁꯨꯃꯥꯏꯅ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯍꯥꯞꯄꯗꯣ ꯃꯇꯝ ꯑꯇꯩ ꯃꯇꯝꯗ ꯊꯛꯅꯤꯡ ꯇꯥꯔꯒꯅ ꯅꯨꯡꯗꯥꯡ overnight ꯇꯧꯔꯝꯗ ꯇꯥꯔꯒꯁꯨ ꯇꯨꯝꯃꯦ ꯍꯧꯒꯠꯄꯒ ꯁꯦꯝꯗꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯊꯕꯤ ꯀꯩꯀꯥ ꯍꯥꯞꯄꯗꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯅꯨꯡꯗꯤꯟ ꯄꯨꯡ 2-3 ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯊꯛꯅꯤꯡꯉꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯄꯥ ꯄꯤꯄꯥ ꯊꯛꯄ ꯁꯥꯟꯅꯕ ꯌꯥꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯊꯝꯈꯤꯕꯗ ꯑꯗꯨꯝ 3-4 hours detox waterꯗꯣ ꯇꯤꯡꯒꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯃꯥꯏ ꯀꯥꯟꯅꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯣꯕꯀꯣ ꯁꯨꯝ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯑꯗꯨꯝ ꯆꯥꯁꯦ ꯊꯛꯁꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯁꯤꯒꯤ bullet coffee ꯍꯩꯅꯗ꯭ꯔꯒꯅ ꯑꯗꯨꯝ ꯑꯃꯨꯜꯒꯤ ꯇꯣꯟ milk ꯃꯆꯥꯗꯣ ꯊꯛꯑꯣ ꯅꯠꯇ꯭ꯔꯒꯁꯨ ꯁꯟ ꯁꯪꯒꯣꯝ ꯂꯩꯔꯒꯅ ꯁꯟ ꯁꯪꯒꯣꯝꯗꯣ ꯊꯛꯑꯣ ꯑꯗꯩ skim milk ꯊꯤꯠꯂꯒ ꯊꯛꯀꯦꯁꯨ ꯊꯛꯑꯣ ꯑꯗꯩ coffee ꯌꯥꯝ ꯄꯥꯝꯖꯔꯒ black coffeeꯗꯣ ꯊꯛꯅꯤꯡꯗ꯭ꯔꯒꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯇꯣꯟ milkꯇ ꯑꯣꯏꯒꯦꯔꯥ skim milkꯇ ꯑꯣꯏꯒꯦꯔꯥ coffee ꯍꯥꯞꯄꯒ ꯊꯤꯠꯂ ꯊꯛꯑꯣ ꯑꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝ coffee ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯊꯛꯄꯗꯨꯗ ꯑꯃꯨꯛ cinnamon ꯍꯥꯞꯅꯕ ꯍꯣꯠꯅꯕꯤꯌꯣ cinnamon powderꯗꯣ ꯈꯔ ꯈꯔ ꯁꯨꯝ ꯍꯥꯞꯄ ꯊꯛꯑꯣ ꯑꯗꯣ weight loss ꯑꯣꯏꯒꯦꯔꯥ diabetes ꯑꯣꯏꯒꯦꯔꯥ bestꯅꯤꯀꯣ cinnamonꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯆꯥꯕꯤꯔꯣ weight lossꯁꯨ ꯇꯧꯔꯅꯤ diabetes normalꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ comment ꯀꯩꯀꯥꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯌꯥꯝ ꯊꯨꯅꯁꯨ ꯑꯗꯨꯝ ꯍꯟꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ negative comments ꯀꯨꯝꯕꯗꯤ ꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯀꯌꯥꯁꯨ ꯂꯥꯛꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯁꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯤ breakfast ꯆꯥꯊꯣꯛꯈꯤꯒꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯤꯗ ꯋꯥ ꯉꯥꯡꯕꯗꯅꯦ humaangse saureba fan tharagadi video da makhondo yam taba nungaitebako adudugi aina humaangna aise loi salak sadore aduna ai tapna fan tharaga I breakfast loshallage ado mayam sumai sum chabiro ai sham haraure ngasi se da sugar hantharambagi ai apam bhaibo sini haidi ai su phare yongne mayam da utnaba tawnaba honabada mayam da ko ai si chara si hanthare ni utnaba honabada ai aseng bai su yongne adum hanthare isi nebako sisine ba gi khwai de nungai ba ma hairaga di mayam aduna mayam su soi soi dana hanthani hanthaba mi su yaroga I on the call message su tawbire hana su haigra bane ba ko aduna mayam su soi dana su main chabi yo weight loss su tawrase diabetes su farase ko do makha ta ba gi dum lunch dinner chaba dum mayam ucharake ko amagi lunch sid laijare aina nakupi tap tai hapsalaga yerum khara ngaure yerum ani ne gi se adagi ai champut laire aduga sina hawai ni hawai ji mahi yam lange Smile tawra khara charani mayam yam kanna chaningba oidre aise pukse ithan thangalle chia seeds ho bullet coffee ho adu adum yengage evening da adum lama kanda adum champut chu khara khara adum chaba yare adagi adum haira kai ka tai to pachabani nako aduni mayam ai gi dinner sidi kangsoi ma tawre da scones aduga carrot kangau siga sumai sum chamna charani adudi mayam haye mu thengna rase good night